ngasi phongkiba tongan tongan Manipuri siphong amasum thokiba thawdo wathok digi maruoiba I pausing khongasaraga Manipur top channel gi maikedi gi myamna thamjagi ahanbada union budget akibagi masakni Union Finance Minister Nimala Sitharam ngasi parliament puthukiba senba sai English ngani gi kungani thoidagina kungo humdogi union budget adu khwaidigi mangta nge oiba lairaba singi yengdaba akibagi masak oiraba budget amani haina Communist Party of India CPI na phongdorakli Political Party asigi General Secretary D Rajana phongdorakpagi matungina handaki union budget asina leba asida lairiba ina khunba senjau paibising amasum lairaba lawmi sinmi singi marakta asoba gap ama thamle Finance Minister na lauthokiba budget proposal asina leba asigi miyamda asoba namthak ama tawri haikienasu pausna phongdorakli atopa pawmana sapam nisikan BJP digi resign tokre inseparable mirep oina thengnaragani Handak pangthokadoriba mikhal asida Kaisamthong Assembly Constituency digi BJP gi mirep oinabigi thawrang toramba sapam nisika namasuma ki makhada BJP da enroll tawkiba member listing ahumga sawnga BJP digi tokre loinana constituency asigi ward number 11 amasum 13 gi BJP ki councillor ani amasum elected member amasu BJP digi primary membership digi resign tokre Hiramasigi matang ngasi sapam nisikan gi yumda pangthokpa pawmi sing unaba mada mahna hai Handak BJP na ticket pirakibagi thawong adu angakpa phawi maki oinadi tim nisikan tana lepal phirepta sakani mamang na thamkiba BJP natana atopa political party ti yauduna mikhal thengnararoi haba wafam adu hongba leite maram aduna mak handaki mikhal asida independent merep ama oina mikhal thengnaragani loinana masamak yauna tim nisikan ti leiriba member listing ahunga songa BJP digi resign tawre anobo Manipur ama siamnabagidamak mahakna phongdokibu wafamsing adumak lepkani maning halaga chatloi loinana ngasi mahakpu sawgatpa oina BJP digi resign tokraba councillor ani amasum elected member asibusu thagatpa phongdokli haina nisikantana makhatana phongdokhi haidi atopa pawmanamo lam acre saniga nifuga tareta tharamba popi pambi singyan thatuna mangankhre Miyoi mapal fagatuna case register tawre SP say sigi January tha manungda Imphal East District Police na lusingba Forest Department amadi Assam Rifles ki apunba timna ain yadaba drug sungmari sizinaba popi pambi sing tuan ba area da lam acre saniga nifuga tareta tharambadagi yan thatuna mangankhre popi pambi sing thabada sinaba Miyoi mapan fagatuna NDPS ki makhada case register tawre haina ASP Imphal East M Pradip IPS na phongdokre wafam masingasi Imphal East District ki police ki ASP office ta pangthokiba pawgi mifam amada ASP M Pradip IPS na phongdokibani haina supali atopa pawmana Maui sing na police personnel sing da landana ba lotuna thamlama yamlaba khuzu khulai amadi bomb sing fagatkre Hyderabad ki police sing Telangana amasum service guard ki ngamkhai paringda leiba district sing da mausadagi hena ngak senabagi tharam amadi mikup nom singna leiba hengalakli handakta thokiba Mawis amasung greyhound ani gi marakta sauna unakiba aduna maram oiduna madugi laman singbu oina Telangana da left wing extremist singna akan mamongi landa sathanaba sem sarambani haiduna haibadu khangmangamle haina police ki mekedi gi phongdorakli haukiba nithokaba numita molugu amasum badradari Kotha Gudem District State asigi security force yamna haisingna makoina lotuna thamlamba IED amadi nomai maruk ya fagat pangamkhre Malugugi SP Sangram Singa Patilna thawdo siga mari lainana phongdorakpada top Maoist leader Bade Sokarao Elis Damodarna Jaisankar Mulugu Bargan amasum Pedapaligi Pauktak makhada Division Committee Secretary Kankalana Rezeredi Benkana Kursam Mangu Elis Badur Musaki Ungal Elis Raghu Elis Sudakar Hairiba Itun Garam Madhepur Committee gi members sing asiga loinena Ganga Elis Maes amasum Sudikosi Elis Jangsi amadi atopa dalan members sing loinena makhoi apunba khutbu ama semlaga kombing sathariba area du leiba police party sing bo hatna bigidama khujul thorang asi tawrambane haina SP na su phongdorakhi haidi atopa pawmana South Africa da Omicron laiset ki peak point lanthok tuna laiset asi tapna hantharakpa horakre haba pawmusu report tawri South Africa da COVID-19 gi anaba variant ama oiriba Omicron laiset asi gi peak point adu lanthoki duna tapna hanthaba horakle haina leba asigi top scientist researcher singna phongdorakli hauji leba asigi biologist amadi scientist singna Omicron gi web adu laksin mangamle masina maram oiduna COVID-19 gi
epicent oikiba Gauteng Ritwan Suleiman asing mafam sing laiset asi sandokpagi sang tapna hantarakli haina South African Council for Scientific and Industrial Research CSIR gi senior researcher singna ngasi CNN da phongdokre ngasi Laba sigi top scientist oriba National Institute for Communicable NICD gi Micran gram na paumising unaba mada hauzik Gauteng da laiset asina sandoklamba du mapung fana laksin mangamle makhata na laiset asi sandoropagi sang ka hena nemna leide haba wapam phongdoraki hainsu pausna su palakli atopa yamna ngakningai oriba pawmana penguin laba anina marum konduna masa Oihanba Ngamkhre ba pawmasu phongli New Year gi khudol oina New York ki yuda pirakpa penguin couple ama laba ngakto oiramba thengnakhre ahanbo oina penguin laba ani asina marum konduna masa Oihanba ngambadigi ahanba penguin gi mapa oiba ngamkhre haina New York Zoo dagi thadurakpa pawa mana phongdorakli penguin masa asi penguin laba Ilmer amadi Lima anina Rosa Mall Zifort Zoo da marum konduna masa oina January amada Oihanba ngamkhibani anaubo oliba masa sigi mapa ani mak New York ki Syraxus haiba zoo sida on kiba ngaktani Imer na English nga niga taraga turukta aduga Rima na English nga niga taraga mapan unaki makoy anima English nga niga kunyo mathoida couple same duna laiminarakibani zoo sida Imer gi mama na pokpa marum ama purakpada konba haitabadagi kaiki madu animal care team amana yamna saksinna films group season aduna naksilaga amuk hana kolanki Imer amasum Lima na marum adu konanaba munaki maduda makoy ani khanabadagi aseng marum kokliba mama aduda maduga manaba marum ama kolanduna thamlaga makoy ani na aseng marum adu kolankibani sa manaba sex leiba penguina masa konduna onba si handaki asina tharaga ani raksubani ahanbada amom ngaktu oiba penguin amasum bentena makoyna kokpa marumda embryo transport tawraga masa kolhanbada onkibasu laikhre hainasu pausna su makhatana palakli atopa tentakpa paw mana Major General Manoj Pandey na army gi vice chief oiragani Lieutenant General Manoj Pandey na ngasidagi hauna anauba India army gi vice chief oina thaupuba hokre sainipu gi matungda Lieutenant General Manoj Pandey na hana post asibu pairamba Lieutenant General Sandi Prasad muhinta dagi phamasi silaubani hainasu pausna su makhatana phongdorakli Lushilak poina to papaw mana Jharkhand da coal mine kin tharakpada Miyoi kya phumjinkhre Jharkhand gi Dhanbad district leiba koila laukthokpagi thabak sing lepkhraba coal mine ahumda ain kaina koila pekna ba hotnaruba Miyoi kaya coal mine ahum kin tharakpada phumjinduna laikhre hainasu mipainari official oiba pawda leba pokon numita ahanbo ina coal mine kin tharakpagi thawdo asi Nirsa police station gi manungsan Eastern Coal Field Limited na salairamba kapasara outsourcing project ningkhai rakhibani hainasu pawsna makhatana phongdorakli duga hausikoi nadi myam paws matangse lusinjaragi amasum pathoksugi bra soikiba lankiba kya yawrs myam na ngapigani matamatam gi ba maruibi pawsing su myam de lepa laitana update pizara khainasu channel sigi maketi gi myam na thamjari and thank you